ngase ayuk sakhangdaba shingna langjing achobada leiba langjing gram panchayat ki chairperson amadi sangai pro mamang leikai da leiba changangai jila parisad ki member oiba amagi yumda sel gi demand ga mari leinana nongmai kapsilam lei laibak phabadagi asoga pandi yahodre hairi press ta fangba pawmagi matungina lampel police na konba langjing achobada leiba langjing gram panchayat ki chairperson gi mayumda thokiba nongmai kapsilambagi thodok adu ngase ayuk pu 8:50 yankaini thoirom tabadu aida thokibani chairperson adugi mamingna Sorokhaibam Sizas chahi nifu humdoi apokpa laikidraba S Nanda kawi mahaki mayum changphamda nongmai round ama kapsilambani hairi thodok adu hakthengna na thengna hoba mi singna fongdorakpagi matungina sakhangdaba myoi adu Merun machugi activa amada lakpani myoi adu makuta nongmai macha ama paiduna changlaklaga pradhan kadai dalei pradhan kauthorau haina yumgi mi singda haiki yumgi mi singna pradhan masa leite haina hairubada asaubu uttuna nongmai round ama yumthangnabagi walda kapsilam ki hairi sakhangdaba adugi manakta leiba myoi amana pradhan unaba lakpagi maram haibiramu haina hairubada mahaki manakta changsilakanu khutta pairibasi M20 pistol ni athubada sel pithoro natrabadi khudongthiba nangani haina warning tawramlaga khonglei thuna mafam adu thadolaga chatki hairi thaudosi gi matangda langjing achoba women welfare association gi member paluzam sobitana hai ngasi ayu sakhangdaba myoi amana langjing gram panchayat ki chairperson Sorokhaibam Sizas ki mayumda sel gi demand ga mari leinana nongmai kapsinduna akia khangpira bagi thaudosi langjing achoba women welfare association na akan bamongda condemn tawi Karigumba thaudoasida sogapan mishimina yauramlabadi madugi tekcha kanana pugani mi kungna taba yumlakta asumna nongmai kapsinduna akia khangpibasi matungda amuk hanna tawbiganu haina mahakna fongdokhi Masi pung ayuki pung tara taramdaida langjing gram panchayat ki chairman Sri Sorokhaibam Sizas singhagi yumda sakhangdaba miyoina nongmai kapsallami masi thokliba thodok asi amuk hanna matungda thokhan biganu aduga karigumba masida asokapan thoklamba taragadi kanana masigi daita pubigadage ana langjing achobagi mama oibisingi mahut sinjaraga aihakna matungda amuk hanna thokhan biganu haidna haijari Nakal lamaromda ngasi ayuk pung 13:05 rom taba duwaida mamai mamit khumba sakhangdaba myoi amana singjamai police station na konba sangai pro mamang leikai kids foundation manakta leiba changangai jila parisad member yumnam kunjamani atopa ming kunjo chahi 65 apokpa yumnam manau bigi yumgi staircase ta nongmai round ama kapsilam le hairi thaudosigi matangda changangai jila parisad member yumnam kunjamani na hai tha ahum mari gi mamangda selgi demand ga mari leinana sakhangdaba myoi ani laklami madugi matungda ngasi ayuk sakhangdaba myoi ama laklaga yumgi mi singda jila parisad member kunjo amukta unage khara thuna kauthopira uhaina haiki yumgi mi singna kari matangi no haina hanglubada nomoi macha ama satoklaga yumgi changpham staircase ta nomoi round ama kapsilamlaga khonglei thuna mafam adu thadoklaga chatki hairi mahakna makhata na hai leibaki asu wanaraba matamasida asumna I masel amana amada akia khangpiba wakhal wahan bagi thabak asi yaragadi matungda tawbiganu yaningdaba semdok ningba leirabasu ningthi jana phaminaraga wari sanasi haina mahakna makhata ki ngasi thoi biri sarana pung 13 ga minit 5 muk chatpa dwaida asak maming khangdaba kano singsina aingonda paisa gi demand tawraga yamna awapa family da kano bibi ba haitar ngasi makti thoi ba thodok misida ai shadi una obre gumadra kanda ai di pi hanga kanda yam thuna thohal ho nei ma da haire aduga hanghodana yam thuna phingna ma sina dmaina hairam tungda stiar da kapsul me du palang da pale sumaina tawbase koi ite macha ngakani ekoi si warwa timing sida skumba singse tohandaninde